ꯂꯤꯡꯖꯦꯜ ꯆꯠꯂꯝꯕꯗꯨ ꯇꯞꯊꯈꯤ. ꯃꯣꯅꯥꯁꯨ ꯂꯤꯡꯖꯦꯜ ꯂꯩꯊꯍꯧꯕꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯉꯥꯏꯈꯣ. ꯂꯤꯡꯖꯦꯜ ꯃꯦꯁꯦꯖꯇꯨ ꯃꯣꯅꯥꯗ ꯎꯠꯂꯤ. ꯋꯥꯉꯝꯒ ꯑꯣꯃꯦꯛꯁꯀꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯩꯊꯍꯧꯕꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯤ. ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ? ꯗꯥ ꯋꯥꯉꯝ ꯍꯣꯏ ꯆꯪꯕꯤꯔꯝꯃꯣ. ꯏꯃꯥꯟꯅꯕ ꯑꯃ ꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯌꯦ. ꯑꯝꯇ ꯊꯣꯛꯈꯤꯒꯦ. ꯍꯣꯏ ꯑꯩꯈꯣꯏ ꯆꯪꯉꯦꯀꯣ ꯑꯗꯨꯗꯤ. ꯋꯥꯉꯝꯒ ꯑꯣꯃꯦꯛꯁꯀ ꯆꯪꯈ꯭ꯔꯦ. ꯃꯣꯅꯥ ꯂꯤꯡꯖꯦꯜꯗ ꯐꯣꯟꯗꯨ ꯄꯤꯔꯛꯏ. ꯗꯥ ꯍꯦꯟꯊꯣꯏꯗꯣ ꯁꯤꯗ ꯂꯥꯛꯏꯖꯥꯠꯂꯣ? ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯗꯅ. ꯑꯁ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯄꯥꯈꯠꯄꯤꯒ ꯇꯧꯋꯦ. ꯅꯕꯨꯛꯀ ꯃꯥꯡꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯦꯃ? ꯄꯥꯈꯠꯂꯦ. ꯎꯍꯧꯔꯝꯗꯧ ꯃꯥꯜꯂꯤ. ꯍꯩꯃ ꯀꯩꯅꯣꯝꯅꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ. ꯂꯤꯡꯖꯦꯜ ꯅꯠꯇꯦꯅꯦ, ꯎꯔ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ. ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ, ꯆꯨꯝꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯨꯕꯅꯦ. ꯑꯗꯨꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯥꯏꯁ ꯅꯪꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯈꯜꯂꯛꯑꯦ. ꯀꯩꯅꯣ? ꯗꯥ ꯋꯥꯉꯝꯒ ꯅꯪꯒ ꯁꯝꯊꯤꯡ. ꯏꯁ ꯚꯥꯞꯁꯦ ꯌꯦꯡꯉꯨꯅꯦ. ꯈꯜꯂꯤꯅꯤ ꯀꯩꯅꯣ. ꯉꯁꯥꯏ ꯃꯁꯔꯨꯝꯒ ꯈꯟꯗꯣꯛꯄꯤꯗꯅ ꯍꯥ. ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯃꯨꯛ ꯄꯥꯈꯠꯂꯛꯏꯕ. ꯋꯥꯈꯜꯁꯦ ꯖꯥꯠ ꯈꯜꯂꯤꯅꯤꯅꯦ. ꯌꯥꯔꯦ ꯑꯝꯇꯀꯣ. ꯉꯥꯏꯈꯣꯀꯣ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ. ꯐꯣꯟꯗꯣ ꯍꯦꯟꯊꯣꯏꯕꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ. ꯍꯦꯟꯊꯣꯏꯕꯁꯨ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ. ꯗꯥ ꯍꯦꯟꯊꯣꯏ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯍꯥꯟꯅꯩ ꯃꯐꯝꯗ. ꯑꯩ ꯀ꯭ꯂꯥꯁ ꯂꯩꯔꯤꯌꯦ. ꯀꯅꯥꯅꯣ ꯅꯣꯏꯒ ꯆꯠꯃꯤꯟꯅꯩꯗꯨꯕꯣ? ꯂꯤꯡꯖꯦꯜ ꯃꯣꯅꯥꯗ ꯐꯜꯂꯞ ꯌꯦꯡꯂꯛꯏ. ꯃꯣꯅꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯤꯁꯨꯝꯗꯨ ꯊꯛ ꯏꯟꯈꯠꯂꯗꯨꯅ ꯌꯦꯡꯂꯛꯏ. ꯑꯩꯈꯣꯏ ꯁꯤꯅꯤꯌꯔꯅꯦ. ꯍꯣꯔꯦꯟ ꯋꯥꯔꯤꯁꯦ ꯐꯖꯅ ꯍꯥꯏꯔꯒꯦ. ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯔꯛꯑꯣꯔꯣ? ꯀ꯭ꯂꯥꯁ ꯂꯩꯔꯤ ꯍꯥꯏꯗꯥꯏꯅꯦ? ꯀ꯭ꯂꯥꯁ ꯑꯃ ꯋꯥꯠꯂꯤꯌꯦ. ꯑꯩ ꯉꯥꯏꯔꯝꯒꯦ. ꯀ꯭ꯂꯥꯁꯇꯣ ꯌꯥꯎꯔꯣꯀꯣ. ꯑꯗꯨ ꯉꯥꯏꯔꯒ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯗ? ꯊꯝꯃꯦ. ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ. ꯑꯆꯥ ꯀꯩꯗꯧꯔꯒꯦ? ꯐꯣꯟ ꯈꯨꯊꯝꯁꯦ ꯌꯥꯝ ꯂꯨꯗꯤꯌꯦ. ꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯀ꯭ꯂꯥꯁ ꯌꯥꯎꯔꯣꯀꯣ ꯍꯥꯏꯔꯒ ꯄꯠ ꯀꯛꯊꯠꯀꯦ ꯍꯥꯏꯕ. ꯈꯪꯗ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯅꯣꯏ ꯑꯅꯤꯁꯦ. ꯌꯥꯎꯔꯣ ꯍꯥꯏꯔꯗꯤ ꯂꯥꯛꯑꯣꯗꯅ. ꯌꯥꯎꯔꯁꯦ. ꯃꯇꯝꯁꯨ ꯌꯧꯔꯦ. ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯕꯒ ꯊꯦꯡꯅꯔꯗꯨꯅ ꯀꯦꯐꯦꯗ ꯐꯝꯃꯤ. ꯋꯥꯉꯝꯒ ꯃꯈꯣꯏꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯁꯨ ꯍꯥꯏꯔꯦ. ꯆꯃꯝꯅꯔꯝꯕ ꯑꯗꯨꯃꯗꯤ ꯀꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯒꯥꯔꯤꯗꯨ ꯃꯣꯅꯥꯅ ꯄꯨꯈꯤꯕ. ꯑꯗꯨꯒ ꯂꯤꯡꯖꯦꯜꯕꯨꯅ ꯍꯦꯟꯊꯣꯏꯕꯅ ꯗ꯭ꯔꯣꯞ ꯇꯧꯔꯝꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯕ ꯃꯇꯨꯡ ꯊꯣꯔꯛꯏ. ꯃꯣꯅꯥ ꯍꯣꯔꯦꯜꯒꯤ ꯌꯨꯝ ꯌꯧꯕꯒ ꯍꯥꯏꯔꯛꯎꯀꯣ. ꯗꯥ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯁꯦ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯨꯀꯣ. ꯂꯝꯕꯤꯒ ꯐꯩꯈꯤꯅꯦ ꯑꯃꯨꯛ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯃꯣꯅꯥꯒꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯃꯣꯅꯥ ꯆꯠꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯁꯤꯜꯂꯛꯄꯗ ꯍꯦꯟꯊꯣꯏꯕꯅ ꯅꯣꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩ ꯍꯥꯏꯕꯗꯨꯅ? ꯀꯩꯝ ꯍꯥꯏꯗꯦ. ꯑꯗꯨꯒ ꯅꯣꯛꯏꯗꯨꯅ ꯀꯩꯒꯤ? ꯁꯨꯝ. ꯀꯦꯊꯣꯏ. ꯃꯣꯅꯥꯅ ꯑꯩꯁꯦ ꯊꯥꯖꯗꯕ ꯖꯥꯠꯂꯣ? ꯀꯩꯕꯨꯅꯣ? ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯣ ꯇꯥꯍꯧꯗ꯭ꯔꯕꯣ? ꯑꯁ ꯐꯥꯒꯤ ꯇꯧꯔꯤꯅꯦ. ꯐꯥꯒꯤꯗꯣ ꯃꯔꯧ ꯂꯩꯌꯦ. ꯍꯩꯃ ꯑꯗ ꯑꯃꯨꯛ ꯈꯟꯖꯤꯜꯂꯒ ꯂꯩꯗꯣꯏꯔꯣ ꯗꯥ ꯍꯦꯟꯊꯣꯏ? ꯈꯟꯖꯤꯟꯕ ꯅꯠꯇꯦꯅꯦ. ꯈꯟꯖꯤꯟꯗꯦꯗꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯋꯥ ꯍꯥꯏꯗꯣꯔꯛꯄꯗꯅ ꯑꯗꯨꯝ ꯎꯠꯊꯣꯔꯛꯀꯅꯤꯕ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯈꯪꯆꯠ ꯍꯦꯛ ꯆꯠꯅꯤꯡꯉꯛꯄ꯭ꯔꯥ? ꯍꯦꯟꯊꯣꯏꯕ ꯅꯣꯛꯂꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ. ꯊꯦꯡꯈꯤꯅꯤ. ꯑꯁꯨꯝꯅ ꯂꯤꯡꯖꯦꯜꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯁꯨ ꯍꯜꯂꯛꯂꯦ. ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ. ꯏꯆꯟ ꯏꯃꯥꯗꯤ? ꯈꯪꯗꯦ ꯑꯩꯅ ꯍꯜꯂꯛꯄꯗꯁꯨ ꯂꯩꯔꯝꯗꯦ. ꯁꯤ ꯖꯟꯇ꯭ꯔꯅꯦ ꯊꯝꯖꯜꯂꯣ. ꯍꯦꯟꯁꯅꯥ ꯃꯕꯨꯡꯗꯒꯤ ꯖꯟꯇ꯭ꯔꯗꯨ ꯂꯧꯔꯗꯨꯅ ꯈꯨꯝꯂꯛꯏ. ꯗꯥ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ. ꯀꯩꯅꯣ? ꯏꯃꯥꯅ ꯆꯤꯂꯤꯡꯖꯦꯜ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯈꯪꯗꯦ. ꯍꯥꯟꯅꯗꯤ ꯌꯥꯔꯝꯗꯥꯏꯅꯦ. ꯌꯨꯝꯗ ꯂꯥꯛꯅꯕ ꯋꯥꯒ ꯍꯥꯏꯔꯝꯃꯤꯗꯨꯗꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯈꯪꯗꯦ ꯏꯆꯟ ꯀꯣꯛ ꯌꯥꯝ ꯁꯥꯏ. ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯁꯅꯤ. ꯃꯁꯤꯗ ꯅꯩꯅꯔꯒꯨꯝꯁꯦ. ꯑꯦꯟꯊꯣꯅꯤ ꯂꯥꯛꯑꯝꯕ꯭ꯔꯣ? ꯆꯦ ꯄꯤꯔꯝꯕ꯭ꯔꯥ? ꯀꯥꯗ ꯊꯅꯝꯃꯕꯅꯦ. ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ. ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯍꯦꯟꯁꯅꯥꯁꯨ ꯍꯧꯒꯠꯇꯨꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤ ꯃꯇꯤꯛ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯂꯤꯡꯖꯦꯜꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯛꯏ. ꯃꯦꯝꯆꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯍꯦꯟꯒꯠꯂꯛꯈꯤ. ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯥ ꯁꯣꯏ ꯈꯪꯏ. ꯈꯪꯅ ꯈꯪꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ?
ꯅꯨꯃꯤꯠꯇꯨ ꯃꯦꯝꯆꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝꯁꯨ ꯍꯥꯏꯗꯦ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯈꯩꯗ ꯆꯩ ꯉꯥꯡꯗꯨꯅ ꯋꯥꯔꯛꯂꯤ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯔꯝꯗꯣ ꯍꯪꯂꯒꯦ ꯈꯟꯅ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯊꯣꯏ ꯐꯣꯟ ꯊꯝꯒꯦ ꯗꯗꯥ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯀꯔꯤꯅꯣꯗꯣ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯕ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯁꯧꯁꯤꯕꯣ ꯉꯁꯥꯏꯗꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯕꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯣ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯊꯣꯛꯄ ꯑꯃꯗꯨꯝ ꯉꯥꯡꯂꯤ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅꯅꯦ ꯃꯥꯟꯅꯔꯔꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯅ ꯁꯤꯔꯒꯁꯤ ꯑꯩꯅ ꯁꯤꯔꯒꯁꯤ ꯉꯁꯤꯀꯣ ꯋꯥ ꯆꯞ ꯆꯥꯅ ꯉꯥꯡꯅꯒꯅꯤ ꯍꯦꯔꯥ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯪꯃꯁꯨꯅꯤ ꯅꯇꯧꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯣꯠ ꯍꯥꯏꯅꯔꯗꯅ ꯇꯧꯊꯣꯔꯛꯄꯗꯅ ꯃꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯉꯥꯛꯇ ꯍꯦꯛ ꯇꯧꯔꯛꯏ ꯅꯪꯃꯁꯨꯅꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯟꯅꯖꯩꯗꯤ ꯌꯥꯝꯅ ꯈꯣꯛꯇꯅ ꯍꯦꯛ ꯍꯩꯖꯤꯜꯂꯤ ꯍꯦꯟꯊꯣꯏꯕ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯈꯣꯠꯂꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯏꯆꯟ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ ꯕꯕꯥ ꯂꯥꯛꯑꯝꯕꯩꯅꯦ ꯀꯩꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯑꯝꯃꯤꯕ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯦꯟꯁꯅꯥ ꯃꯃꯤꯠꯇꯨ ꯈꯥꯔꯞꯅ ꯃꯕꯨꯡꯗ ꯌꯦꯡꯂꯛꯏ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯅꯦ ꯐꯣꯟꯗꯣ ꯅꯅꯥꯀꯣꯡꯗꯨꯗ ꯅꯞꯇꯅ ꯑꯗꯨꯝ ꯂꯩꯌꯣ ꯂꯤꯂꯥ ꯌꯥꯝ ꯎꯔꯛꯈꯤꯅꯤ ꯁꯤꯗꯪ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯥꯝꯕ ꯁꯨꯡꯉꯝꯗ ꯇꯤꯡꯉꯛ ꯃꯆꯟꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯧꯐꯝꯁꯨ ꯈꯪꯗ ꯍꯦꯟꯊꯣꯏꯕ ꯃꯥꯡꯒꯣꯜꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨꯗꯁꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯁꯤ ꯂꯧꯁꯜꯂꯨ ꯂꯥꯎ ꯆꯞ ꯂꯦꯞꯇꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯃꯩꯇꯥꯟꯁꯤ ꯊꯥꯡꯖꯤꯜꯂꯣ ꯏꯆꯥ ꯅꯤꯡꯊꯧ ꯏꯪꯗꯅꯕꯅ ꯏꯃꯥꯅ ꯂꯧꯔꯨꯔꯤꯕꯅꯤ ꯁꯥꯕ ꯍꯧꯔꯁꯤꯕꯨ ꯅꯣꯡ ꯆꯤꯡ ꯇꯝ ꯉꯝꯕ꯭ꯔꯣ ꯑꯔꯦꯝꯕꯗ ꯂꯩꯕ ꯅꯠꯇꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯍꯦꯟꯊꯣꯏꯕ ꯃꯩꯇꯥꯟꯗꯨ ꯄꯨꯁꯤꯜꯂꯛꯏ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯐꯣꯟꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕꯅꯤ ꯂꯤꯡꯖꯦꯜꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖꯇꯣ ꯍꯜꯂꯨꯗ꯭ꯔꯦ ꯐꯃꯨꯡꯗ ꯍꯤꯞꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯦꯟꯊꯣꯅꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯜꯂꯣ ꯋꯦꯇꯤꯡ ꯂꯩꯔꯝꯗꯦꯅ ꯉꯁꯤꯗꯤ ꯍꯦꯟꯊꯣꯏꯕ ꯀꯩꯝ ꯈꯨꯝꯗꯦ ꯃꯈꯣꯜ ꯊꯣꯛꯅ ꯈꯖꯤꯛꯇꯪ ꯅꯣꯛꯏ ꯇꯧꯗ꯭ꯔꯣ ꯑꯩꯗ ꯅꯠꯇꯦ ꯃꯌꯥꯝꯁꯦ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯕ ꯇꯟꯅꯔꯕꯅꯤꯅꯦ ꯏꯕꯣ ꯑꯇꯧ ꯈꯨꯗꯤꯡꯒꯤ ꯋꯦꯇꯤꯡ ꯀꯔꯤ ꯍꯔꯥꯎꯗꯣꯏꯅꯣ ꯑꯗꯣ ꯑꯩ ꯀꯣꯜ ꯕꯦꯛ ꯇꯧꯔꯤꯗꯨꯗꯤ ꯑꯗꯨꯝ ꯀꯣꯟꯅ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯕ ꯍꯥꯏꯗꯨꯒ ꯃꯤꯗꯨꯅ ꯈꯨꯗꯛꯀꯤ ꯄꯥꯎ ꯂꯩꯕꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗꯨꯒ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯁꯦ ꯈꯪꯗꯕ꯭ꯔோ ꯁꯟꯗꯣꯛꯅ ꯇꯥꯛꯈꯣ ꯍꯥꯏꯕ꯭ꯔꯕ ꯍꯣꯏꯁꯦ ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ ꯀꯩ ꯍꯥꯏꯒꯦ ꯀꯣꯜ ꯇꯧꯔꯛꯄꯕꯣ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯀꯣꯜ ꯇꯧꯕ ꯌꯥꯗꯕ ꯀꯥꯡꯕꯨꯗꯨꯔꯥ ꯑꯁ ꯑꯦꯟꯊꯣꯅꯤ ꯌꯥꯔꯦꯕ ꯅꯨꯡꯁꯤꯔꯛꯇꯕ ꯅꯁꯛꯇꯣ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯊꯣꯔꯛꯑꯣ ꯔꯤꯀꯤ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩ ꯂꯩꯒꯦ ꯄꯥꯎꯁꯨ ꯇꯥꯔꯝꯈꯤꯔꯣꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯐꯣꯟꯗꯣ ꯅꯇꯨꯒ ꯈꯛꯇꯪ ꯋꯥꯔꯤꯗꯣ ꯇꯧ ꯂꯩꯌꯨ ꯄꯥꯎ ꯇꯥꯔꯛꯈꯤꯅꯤ ꯌꯥꯝꯅꯀꯣ ꯍꯥꯏꯕꯤꯒꯦ ꯅꯪ ꯍꯦꯟꯃꯜꯂꯦ ꯍꯥꯏꯁꯤꯅꯤ ꯂꯥꯁꯇꯅꯦ ꯅꯃꯥꯟꯅꯕ ꯂꯩꯍꯧꯔꯣꯏ ꯍꯦꯟꯊꯣꯏꯕ ꯁꯥꯎꯒꯠꯂꯛꯏ ꯌꯥꯔꯦ ꯑꯃ ꯐꯪꯉꯤ ꯉꯥꯡꯉꯤ ꯑꯃ ꯐꯪꯉꯤ ꯆꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝ ꯂꯣꯏꯁꯦ ꯂꯣꯏ ꯇꯥꯏꯅꯔꯣ ꯂꯥꯛꯑꯣꯅꯦ ꯃꯑꯣꯡꯗꯨꯒꯤ ꯋꯥꯅꯤꯅꯦ ꯀꯩꯅꯣꯅꯦ ꯔꯤꯀꯤꯗꯣ ꯍꯟꯗꯛ ꯊꯕꯛ ꯈꯟꯕꯒꯤ ꯃꯌꯥꯝ ꯁꯨꯝ ꯄꯨꯟꯁꯦ ꯍꯥꯏꯕ ꯀꯔꯝꯕ ꯊꯕꯛꯀꯤꯅꯣ SBIꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯅꯣ ꯄꯨꯟꯗꯣꯏꯁꯦ ꯃꯣꯏꯗ ꯊꯣꯔꯛꯑꯣ ꯑꯩꯁꯨ ꯊꯣꯔꯛꯑꯅꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯐꯤ ꯍꯣꯡꯂꯗꯨꯅ ꯃꯆꯟꯗ ꯄꯥꯎꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯑꯁꯨꯝꯅ ꯔꯤꯀꯤꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯕꯗꯨ ꯌꯥꯎꯔꯤ ꯉꯁꯥꯏ ꯃꯈꯩ ꯐꯨꯟꯒꯠꯂꯝꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯗꯨ ꯉꯥꯏꯍꯥꯛꯇꯨꯗꯤ ꯀꯥꯎꯕꯗꯧꯅ ꯇꯧꯈꯤ ꯁꯣꯝꯗꯅ ꯋꯥꯉꯝ ꯃꯁꯥꯗꯨ ꯊꯕꯛꯅ ꯂꯥꯈꯠꯄꯒꯤꯔ ꯀꯩꯅꯣ ꯋꯥꯔꯕ ꯃꯥꯜꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯃꯈꯨꯔꯥꯕꯨ ꯍꯧꯗꯣꯛꯄ ꯀꯥꯈꯠꯂꯛꯏ ꯀꯀꯥ ꯍꯧꯒꯠꯂꯣ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯋꯥꯉꯝ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯃꯆꯥꯊꯣꯏꯕꯤ ꯕꯕꯥ ꯍꯜꯂꯛꯈ꯭ꯔꯕꯣ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯆꯥ ꯊꯛꯎꯔꯁꯤ ꯂꯥꯛꯑꯣ ꯀꯀꯥ ꯀꯨꯝꯃꯁꯦ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯋꯥꯉꯝ ꯎꯕꯗ ꯔꯥꯙꯦꯅ ꯀꯩꯅꯣꯅꯦ ꯅꯥꯐꯤ ꯅꯔꯣꯜꯒ ꯍꯣꯡꯗꯈꯩ ꯇꯨꯝꯃꯨꯔꯕꯣ ꯑꯩꯗꯤ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯦ ꯏꯇꯩꯃ ꯍꯣꯏꯅꯦ ꯍꯦꯟꯃꯟꯈ꯭ꯔꯦꯅꯦ
Kaya wali ginang gidubuloy ka ba? Loy sila ite ma, handa hapta si dati loy nida. Tamo, garim ta puruge. Machado, chatpada nungay ti. Kaday chaka doy no? Samuraw yauruge. Moy pradando, nung dang na tradi sang di hairapa. Adugi, haujik chaluge tau bane. Kanaga chaka doy no? Omex ka. So budi drawer de yarang gani. Thao karahan ko, lapinoy na chatoy do. Ohoy tamo. Cha se, si thaga chalo. Cha thakpa loiraduna wangamna Omex po pick up tawraga Samuraw rom da haitharai. Matharaba hakchangni nangbu shonbada mayak chamlava thamoini nangbu ngaibada Tape to on tawduna isay suthari. Natuning siya nga pro kayo isay niya na si ba? Kayo asuyang pasabay isay si kayo daw rehaba no? Taba hitro na. Lyrics kasi understand ang taway wari ro. Isay pasay haba ni isay si. Kari kong balambi ang malay ba? Nang naigi awa ba si kang nabakay hay si yam waki bay waro. Yam kang aning bay wari ro ba? Wangami bo, wasa pwedeng tuloy nga nga ka daw re. Amda chance daw isay si ko. Wana marola mawa ba ne? Mut kasi loy chay daw re. Kitang lang tagtubo matasi na. Omex ki mawang do dawangam do nokla do na isay do change dawi. Nak na sa luko, nak na layo, tawa fang halo, nung si konjilo. Yara ba si werde? Omex yari hay bagi maong da makuto na sign daw re. Haotre. As itaw. Si isay si taraga lingjel uye. Kadom de chinel do na. Omex isay dumatik amaga amuk ngang tarai aduga hayrai. Tas naidribra si de. Nang nasakto ba isay niya si ko. Muna taselo. As surga sa may chale he. Kande itaw lingjel sa sahay zelo. Mapuya utra batamoy do amta na helo. Kuy mali. Servicing sa touro. Salini kaptawala si aduga lingjel hapjun na ba. O. Thakta na nga kasi sumay daw na bra. Omex mga kadonom la doon na kumai. Yes man. Wari he. Numidang pong mapan magtarak pagi adway da hentay ba mayum dahalai. Memcha tumamdri. Sofa da fam la doon na kari no chechang karayi nga doon na layrami. Hoy may hayram da na mama da haifit yung lamlaga hentay ba magi ka da changai. Jacket to lautok la doon na fiando da hek tambaga Mamay lay thurakpada, machan nupi thongjin da lepto na layrami. Chak charaba natro? Chadri. Kaiye, thengi chathodana, imadi chakraba. Chadri. Kaigino. Ngasay day wala nga matasungang de mana thokpa madum tawraga lay. Ngasay yukti chaba natro? Chade dusu, breakfast chawa de. Henthoy ba khudang da siri ba gari du lokthok tu na table da thamgi tawrambani. Machan gi wadu da chap lepaduna mamay du lay thorai. Babala ame ba? Hoy. Pung kaya doy da no? Pung taragot doy da. Ay na kabar lausin ba thokpada geta lay rami. Imas ukre. Aday ni irang haw krisi. Kaya rami na babana. Dada, kang dida, matayam say. Kayo no, wado may yaksing na hayro. Babado ay koy ka po na layning bumali. Kadom day wakal no do na. Dadadasu hay ni haybani. Ay di po nalay ningi. Babaso madomta nilay rido. Chahisu yang kay hay daw rabani. Seba darkar oy rabani. Naro bagi masaga sole. Kang di ay kay hay do no. Imagi mo ong sida wahay daw masutali. Imana sauri si sumaramjay. Maramjay hay do na bu dadamari sita na bayara dro. Ay koy po iba-iba ni. Kaurabo. Punsigi oy na intok pangam na dro ba. Babana mo halay sisu intok pa daw ngam dabay ni. Dada sumangay ni, handang baba na ba da kay daw kike? Ahing lek pa na tro. Kung pa mamasoy kre, lan kre ay doon na bu. Imari bu, patik tatatat pa hong na bro. Masagi maral kang laba matung, jangjarak la si pauda, atum kauk toke hay roba. Ay koy na tana, babagi ka na lay dige. Majan na hari ba duso chum da banati, hentoy ba kangi. Mapa ibungo ga haraw tayam na nong na kena lay jaba duk pamjaki.
ꯑꯁꯥ ꯀꯌꯥꯁꯨ ꯁꯥꯒꯠꯆꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯀꯌꯥꯗꯨ ꯃꯄꯥꯒꯤ ꯂꯨꯗꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤꯕꯅꯤ꯫ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯈꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ꯫ ꯃꯄꯥꯕꯨ ꯅꯨꯡꯁꯤꯒꯦ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯨꯠꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯨ ꯎꯔꯛꯏ꯫ ꯐꯩꯔꯨꯔꯕ ꯋꯥꯈꯜꯗꯨ ꯍꯦꯟ ꯁꯅꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗ ꯃꯥꯡꯈꯤ꯫ ꯗꯗꯥꯁꯨꯅꯦ, ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯦꯅ ꯃꯨꯛꯇꯅ ꯂꯩꯕꯗꯨ ꯇꯧꯔꯅꯨ꯫ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯈꯤꯇꯪꯁꯨ ꯈꯟꯊꯔꯒ ꯌꯦꯡꯉꯨꯕ꯫ ꯌꯥꯝꯅꯅꯦ ꯃꯃꯥꯁ ꯕꯣꯏ ꯑꯣꯏꯕ꯭ꯔꯥꯕꯨ ꯍꯥꯏꯁꯤꯅꯤ꯫ ꯅꯨꯄꯤꯅ ꯀꯩꯁꯨ ꯄꯥꯝꯗꯕꯅꯦ ꯑꯗꯨꯏ ꯊꯕꯛꯇꯣ꯫ ꯅꯨꯄꯥ ꯊꯣꯛꯅ ꯅꯇꯤꯡ ꯐꯨꯗꯣꯛꯅ ꯊꯕꯛ ꯇꯧꯁꯤꯀꯣ ꯗꯗꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ꯫ ꯂꯤꯡꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥ ꯁꯥꯎꯅꯤꯡꯅ ꯁꯣꯔꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯤꯆꯟꯗ ꯂꯩꯔꯝꯃꯒꯦ꯫ ꯏꯃꯥꯁꯦ ꯊꯦꯝꯃꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯍꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯍꯦꯟꯁꯅꯥ꯫ ꯍꯦꯟꯊꯣꯏꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯔꯤꯖꯦꯛ ꯇꯧꯏ, ꯑꯗꯨꯒ ꯇꯦꯛꯁ ꯑꯃ ꯊꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯇꯧꯔꯛꯀꯦ꯫ ꯐꯣꯟꯗꯨ ꯇꯦꯕꯜꯗꯨꯗ ꯊꯅꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯦꯟꯊꯣꯏꯕ, ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯗꯨꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯔꯁꯦ꯫ ꯑꯩ ꯆꯥꯅꯤꯡꯗꯦ, ꯅꯈꯣꯏ ꯆꯥꯗꯧꯕ ꯆꯥꯎꯔꯨꯆꯣ ꯆꯠꯂꯨ꯫ ꯀꯩꯒꯤꯅꯣ, ꯅꯨꯡꯊꯤꯜꯗ ꯀꯩꯀꯩ ꯆꯥꯒꯦ? ꯃꯦꯝꯆꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯩꯅꯣ ꯇꯧꯔꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯆꯦꯗꯣ ꯂꯧꯔꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯤ ꯀꯩꯒꯤꯅꯣ? ꯍꯥꯟꯅꯒꯤ ꯔꯤꯄꯣꯔꯠ ꯌꯦꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥ? ꯍꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯍꯥꯏꯔꯒ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯆꯦ ꯃꯌꯥꯝ ꯐꯒꯠꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯁꯤꯖꯤꯟꯅꯔꯔꯣꯏꯗꯕ ꯍꯣꯟꯗꯣꯛꯄ ꯌꯥꯕ ꯈꯟꯗꯣꯛꯄꯅꯤ꯫ ꯀꯗꯥꯏ? ꯑꯩ ꯌꯦꯡꯉꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯆꯦ ꯆꯥꯡꯈꯩꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯕ ꯍꯧꯏ꯫ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡ ꯑꯆꯤꯛꯄ ꯑꯗꯨ ꯍꯦꯟꯊꯣꯏꯕꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯏꯃꯥ, ꯉꯁꯥꯏ ꯕꯕꯥ ꯂꯥꯛꯑꯝꯃꯦ ꯍꯥꯏ, ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯥ ꯂꯥꯛꯑꯝꯃꯒ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ? ꯋꯥ ꯍꯥꯏꯔꯝꯕ꯭ꯔꯣ? ꯃꯦꯝꯆꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯦꯗꯨꯗ ꯏꯔꯤꯕꯗꯨ ꯄꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯕ ꯆꯦꯗꯨ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯍꯥꯏꯐꯦꯠ ꯈꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ? ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯃꯥꯒꯤꯕꯣ? ꯄꯨꯟꯅ ꯂꯩꯔꯁꯤ, ꯁꯤ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯔꯤꯕꯣ? ꯏꯃꯥꯗꯤ ꯀꯩ ꯈꯨꯝꯈꯤꯒꯦ? ꯁꯤꯔ ꯐꯥꯎꯅꯦ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ꯫ ꯏꯃꯥ, ꯋꯥꯖꯁꯅꯨ ꯃꯥꯁꯨ, ꯃꯔꯝ ꯆꯠꯈꯤꯅꯤ꯫ ꯋꯥꯕꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠꯂꯛꯈꯤꯅꯤ ꯏꯃꯥ꯫ ꯃꯥ ꯆꯠꯂꯛꯈꯤꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯃꯇꯨ ꯃꯆꯥꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯍꯤꯡꯕ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯅ ꯇꯧꯖꯕ ꯀꯔꯃꯒꯤ ꯃꯍꯩ ꯃꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯏꯃꯥ, ꯌꯥꯔꯦꯕ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯌꯥꯝ ꯉꯥꯡꯅꯤꯡꯉꯤ ꯉꯁꯤꯗꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯉꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯅꯩꯁꯤꯜꯂꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯁꯣꯔꯗꯨ ꯐꯨꯏꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯗꯨꯅ, ꯏꯃꯥ, ꯌꯥꯔꯦꯁꯦ, ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯟꯗꯧꯔꯤꯁꯦ? ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯕ ꯅꯪꯅ ꯀꯔꯤꯅꯣꯕ ꯁꯤꯟꯗꯣꯏꯁꯦ? ꯅꯄꯥ ꯁꯥꯗꯅ ꯅꯪꯁꯨꯅꯦ, ꯅꯪꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯉꯥꯡꯉꯁꯨ ꯇꯥꯁꯤꯟꯅꯗꯕ ꯅꯠꯇ꯭ꯔꯣ? ꯉꯥꯡꯅꯤꯡ ꯉꯥꯡꯖꯧꯅ ꯂꯩꯕ ꯅꯠꯇ꯭ꯔꯣꯕ? ꯏꯃꯥ, ꯌꯥꯔꯦ ꯍꯥꯏꯕꯅꯦ꯫ ꯑꯣꯏꯕꯁꯦ ꯇꯥꯔꯒꯦꯕ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟꯗ ꯇꯧꯗꯅ ꯂꯩꯅꯤ꯫ ꯉꯥꯎꯔꯦ, ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯨꯄꯤꯗ ꯉꯥꯎꯔꯦ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯗꯅ ꯉꯥꯎꯔꯤꯕ? ꯍꯥ, ꯑꯝꯇ ꯄꯨꯔꯛꯎꯗꯅ, ꯏꯃꯥꯁꯨ ꯌꯦꯡꯒꯦ꯫ ꯑꯁ ꯏꯃꯥ, ꯌꯦꯡꯅꯤꯗꯅ ꯏꯃꯥꯁꯨ꯫ ꯃꯒꯨꯟ ꯌꯥꯝ ꯂꯩꯔꯝꯃꯗꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯌꯦꯛ ꯑꯣꯏꯔꯁꯨ ꯄꯛꯅꯗꯦ ꯍꯥꯏꯔꯁꯨ ꯏꯃꯧ ꯑꯣꯏꯅꯤꯗꯅ꯫ ꯏꯃꯥ, ꯃꯉꯣꯟꯗꯗꯤ ꯂꯥꯟꯅ ꯈꯟꯅꯣ꯫ ꯃꯥ ꯀꯔꯤꯝ ꯈꯪꯗꯕꯅꯤ꯫ ꯀꯟꯈꯠꯄ ꯍꯧꯔꯦꯅ ꯍꯧꯖꯤꯛꯇꯒꯤ꯫ ꯅꯄꯥꯁꯨ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ ꯊꯥꯏꯅ꯫ ꯃꯥꯗꯤ ꯂꯥꯟꯗꯕꯅꯤ, ꯃꯥꯗꯤ ꯈꯪꯖꯗꯕꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯅꯣꯅ꯫ ꯑꯁ ꯌꯥꯝ ꯃꯥꯟꯅꯖꯩꯗ꯫ ꯃꯥꯟꯅꯖꯩ꯫ ꯈꯣꯛꯇꯅꯅꯦ ꯍꯩꯖꯤꯜꯂꯤꯁꯦ꯫ ꯑꯩꯁꯦ ꯃꯃꯥ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯩꯅꯣ ꯈꯪꯗꯦ꯫ ꯍꯟꯗꯛꯁꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯩ ꯊꯝꯕꯤꯔꯤꯁꯦ꯫ ꯍꯨꯔ ꯀꯩꯅꯣꯝꯃ ꯆꯥꯔꯒꯅꯦ ꯊꯣꯛ ꯍꯦꯛ ꯁꯤꯗꯣꯛꯈꯤꯕ꯫ ꯏꯃꯥ, ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯕꯕꯥꯒ ꯑꯩꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ꯫ ꯑꯩ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯈꯛ ꯇꯧꯔꯨꯏ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯈꯤꯕ꯭ꯔꯣ ꯑꯩ? ꯌꯥꯗꯦ ꯍꯥꯏꯕꯗ ꯇꯧꯈꯤꯗꯕ꯭ꯔꯣ ꯑꯩꯕꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯏꯃꯥꯁꯨ ꯈꯪꯉꯦ꯫ ꯈꯪꯉꯕꯗꯨꯗꯤ ꯋꯥꯗꯣ ꯁꯨꯝ ꯁꯥꯡꯊꯔꯅꯨ ꯏꯃꯥ꯫ ꯏꯟꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯏꯜꯂꯦ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯪ ꯏꯟꯕ꯭ꯔꯣ? ꯋꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯍꯟꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯋꯥꯁꯦ ꯁꯨꯝ ꯁꯝꯊꯈꯤꯗꯣꯏꯔꯣ? ꯍꯣꯏ, ꯉꯥꯡꯖꯔꯔꯣꯏ꯫ ꯏꯃꯥꯅꯦ, ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯀꯣ꯫ ꯑꯁ ꯏꯃꯥ, ꯑꯩ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ ꯍꯥꯏꯕꯅꯤꯀꯣ꯫
ꯑꯉꯥꯡꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤꯌꯦ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯆꯠꯂꯣ ꯑꯝꯇ ꯑꯌꯨꯛꯁꯨ ꯀꯩꯝ ꯆꯥꯗꯦ ꯍꯥꯏ ꯑꯝꯇ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯆꯠꯂꯣ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯗꯤ ꯆꯥꯔꯛꯑꯦ ꯆꯥꯔꯔꯣꯏ ꯐꯔꯦ ꯐꯔꯦ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯂꯤꯡꯖꯦꯜ ꯐꯃꯨꯡꯗꯗꯤ ꯆꯪꯉꯤ ꯍꯤꯞꯊꯗ꯭ꯔꯤ ꯃꯈꯨꯠꯇꯨꯅ ꯉꯥꯛꯑꯗꯨꯅ ꯎꯄ꯭ꯔꯥꯡꯅꯅ ꯎꯞꯄꯒ ꯂꯩ ꯃꯃꯤꯠꯇꯨꯅ ꯐꯣꯟꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯉꯤ ꯍꯦꯟꯊꯣꯏꯕꯒꯤ ꯀꯣꯜ ꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯣꯟ ꯊꯝꯈꯤꯕꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ ꯃꯥꯅ ꯀꯣꯜ ꯇꯧꯔꯨꯕꯗꯅ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯕꯗꯨ ꯐꯥꯎꯕ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯛꯇꯕꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡ ꯑꯍꯥꯟꯕ ꯆꯠꯄꯗ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯈꯨꯝꯕꯒ ꯅꯪꯗꯤ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯅ ꯂꯥꯛꯊꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯛꯀꯅꯨ ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯁꯥꯎꯅ ꯍꯤꯞꯊꯈꯤ ꯂꯤꯡꯖꯦꯜ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕ ꯇꯁꯦꯡꯅ ꯃꯥ ꯋꯥ ꯉꯥꯡꯅꯤꯡꯕ ꯄꯣꯛꯈꯤꯗꯦ ꯀꯣꯜ ꯕꯦꯛ ꯇꯧꯒꯦꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯂꯦ ꯈꯟꯕꯒꯤꯔ ꯃꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯕ꯭ꯔꯥ ꯃꯤꯉꯝꯗꯕ ꯑꯣꯏꯔꯨꯕ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯔꯁꯤꯔꯥ ꯃꯁꯥꯗ ꯂꯨꯝꯊꯔꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯅꯤꯡꯇꯝꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅꯤꯡꯕꯗꯤ ꯂꯤꯁꯤꯡꯅꯤ ꯍꯥꯏꯒꯦ ꯈꯟꯅ ꯀꯥꯡꯂꯝꯕ ꯆꯤꯟꯕꯥꯜꯗꯨ ꯃꯗꯣꯝ ꯐꯣꯠꯆꯤꯟꯕꯗꯧꯅꯁꯨ ꯇꯧꯈꯤ ꯐꯣꯟꯗꯨ ꯂꯧꯈꯠꯂꯗꯨꯅ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯅꯥꯀꯜꯗ ꯏꯟꯊꯣꯛꯇꯨꯅ ꯐꯣꯟꯗꯨ ꯊꯝꯂꯒ ꯃꯥꯁꯨ ꯍꯤꯞꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯅꯩꯅꯔꯕ ꯋꯥꯈꯜꯗꯨꯒꯤ ꯂꯪꯖꯦꯜ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯤꯡꯖꯦꯜꯒꯤ ꯃꯦꯁꯦꯖ ꯂꯥꯛꯏ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯑꯩ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯦꯊꯣꯏ ꯄꯣꯠꯂꯨꯝꯗꯒꯤ ꯃꯃꯤ ꯑꯣꯏꯅ ꯊꯧꯔꯛꯈꯤꯕ ꯁꯣꯟꯊꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯤꯡꯖꯦꯜ ꯀꯔꯤꯅꯣ ꯈꯜꯂꯤ ꯋꯥꯁꯨ ꯉꯥꯡꯉꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯍꯦꯟꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯅꯪ ꯀꯩꯝ ꯍꯥꯏꯒꯅꯨꯕ ꯀꯩꯅꯣꯁꯨ ꯍꯪꯉꯛꯑꯅꯨ ꯑꯩ ꯄꯣꯊꯥꯅꯤꯡꯉꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯑꯩ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯑꯩ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯀꯣꯜꯁꯦ ꯀꯛꯎꯀꯣ ꯀꯦꯊꯣꯏ ꯗꯥ ꯍꯦꯟꯊꯣꯏ ꯉꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯉꯥꯡꯉꯣ ꯆꯩꯅꯤꯡꯉꯁꯨ ꯍꯌꯦꯡ ꯆꯩꯔꯛꯑꯣ ꯉꯁꯤꯗꯤ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯂꯤꯡꯖꯦꯜ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯅꯤꯡꯉꯝꯕ ꯃꯌꯥꯝꯗꯨ ꯍꯦꯟꯊꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯈꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯈꯤ ꯁꯣꯟꯊꯕ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯈꯪꯅꯤꯡꯈꯤ ꯍꯪꯉꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯐꯥꯖꯤꯟꯖꯩ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯩ ꯋꯥ ꯉꯥꯡꯉꯛꯑꯣ ꯀꯦꯊꯣꯏ ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯃ ꯍꯦꯛꯇ ꯉꯁꯥꯏ ꯃꯣꯅꯥ ꯂꯥꯛꯑꯝꯃꯦ ꯀꯋꯥꯗ ꯆꯠꯂꯨꯏꯅ ꯆꯪꯉꯛꯑꯝꯃꯦ ꯗꯥ ꯍꯦꯟꯊꯣꯏ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯃꯣꯏꯗ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕ ꯃꯈꯣꯜ ꯈꯤꯇꯪ ꯊꯣꯛꯅ ꯆꯣꯛꯊꯔꯕ ꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠꯇꯪ ꯆꯤꯡꯂꯗꯨꯅ ꯅꯣꯛꯆꯩ ꯃꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯤꯡꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯠꯂꯨꯁꯤꯀꯣ ꯀꯨꯏꯔꯦ ꯃꯣꯏꯗꯒ ꯆꯠꯇꯕ ꯃꯣꯏ ꯗꯗꯥꯒꯤ ꯃꯆꯥꯗꯨꯁꯨ ꯎꯅꯤꯡꯉꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯕꯅꯦ ꯑꯩꯉꯣꯟꯗꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄꯗꯅꯦ ꯏꯔꯥꯡꯁꯦ ꯍꯧꯍꯧꯗꯅ ꯅꯣꯛꯁꯤꯜꯂꯛꯇꯣꯏꯅꯦ ꯑꯉꯥꯡꯗꯨ ꯎꯅꯤꯡꯉꯦ ꯍꯦꯟꯊꯣꯏꯕ ꯇꯨꯝꯊꯕꯒꯤ ꯃꯈꯣꯜ ꯊꯣꯔꯛꯄꯗꯨꯗ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯣꯊꯥꯔꯣꯀꯣ ꯗꯗꯥ ꯑꯋꯥꯕ ꯃꯌꯥꯝ ꯈꯜꯂꯕꯁꯨ ꯂꯣꯏꯅ ꯀꯥꯎꯔꯣꯀꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ